Tha asigi kunipanda India Today NE ki report amada National People's Party Npp Manipur unit ke working president na BJP Manipur ki office ta BJP ki MLA singa Punna Phamminei HAINA IRAKHIBA pau adu Maram Chadaba Paodam Amani HAINA Npp Manipur unit ke working president MLA THONGAM SHANTI na PHONGDORAKLI Moirang film laikai da laiba Moirang ASIGI MLA ki office ta pangthokiba paugi mifam amada MLA THONGAM SHANTI na waphamasi phongdokladuna hai Npp Manipur unit ki working president ama oina amadi NPP ki ticket ta kuntaret Moirang SC dagi miyam gi mihut oina karakhiba luchingba ama oina NDA gi partner oiriba NPP gi lofam thokpa thodang punamak party asigi National People's ngapigani National President Conrad Sangma gi makhada lauri Thodang sing ase lanai oirabasu party gi collective interest ta oirabasu lofam thokpani khanna ngakna chadi Report aduda BJP Manipur ki office ta BJP ki MLA singa Punna Phamminei mari lainana irakpa political principle yaudaba manba pau adu aronba natraga afongba speculation sagatpa khakta natana thoina Maram Chadaba Paodam Amani haina lawi NDA ki partnership ki makhada tawfam thokpa thodang adu masak khangna pangthokli khanbada hena nungaiba poi haina su mhangna makhata ki